ngasi numida waram phokhiba tongan manipuri siphongsing amasum thokhiba thodok wathoksingi maruoibi I pausing miyamna thamjari ahanbada kanglei paki maira degi lakhusaraga black law ni hainariba the armed forces special power act 1950 resi manipur pumbodigi lauthokadabani mahairoi luptaru disturb area ni haina lauthokraba maphamda miyamgi ihau namthanapkidamak india gi parliament na semgachaba Lanmi singda warren issue tawduna miyo ema hektabu phaba punba fuba kapa hatpa otnaiba madi thi buhumbigi henba thauna piba ek ama oiriba aphaspa 1950 desi manipur ngasi phawba sahi lisangsina thamjinduna lakli miyamgi mayokta leiba amasum miyoiba amagi hakpu namthariba ek asi makhatana sathanduna lakpa khaktanatana Union Home Ministry ni English singaniga kunga marigi November gi sacha taraga marida sirol ama thoktun aphaspa 1950 chatnadana leirakhiba police station taraga mapanasigi manungda Salio Sekmai Lamsang Lamlai Jiribam Leimakhong amadi Moirang hairiba police station taru asi amuhana aphaspa 1950 resi thamjilakpa haibisi miyamgi mayoktani haina lamdam asigi mahairu lup taru haibadi MSF Desam KSS Suk M samadi mahairu lup amagi president sina khuyek biduna press thadorapa sirol sina hairi sirol sina hai English singaniga marida ahan boina police station taruna komba mafam sing ek asi lakthoki Madugi matung kumja English singaniga kungan thogi April amada police station mapan ek asi lauthokhibaga puna police station taraga mangadiga aphaspa asi lauthokibani madugi matung English singaniga kungo humdoigi March kunga mangada makhatana police station marina konba mafam singnigi aphaspa lauthokle haina lauthoki masiga tharga manipur gi oina ek asi satnadana leirakhiba asi puna police station puna taraga mapane hadi ningsing mayai hawkhiba September kunga taruk English singaniga kunga marida manipur lenga ki home department hariba police station taraga mapana sinatana makhatana atai mafam singda disturb area gi status asi October ama English singaniga kunga marida gi hawduna tha taruk sangdokle haki adumapu aphaspa 1958 ki section ahung gi makhada State na ek asina konsindre hana lauthokraba police station taraga mapana dubu namhalaga center na sahi asimaki November taraga mari English singaniga kunga mari da lauthokraba police station taraga nipandagi police station taruk na konma phamsingda amuk disturb area oire hana lauthorakhibani hari sirol asin hai Malayam da sunadraba amadi tamthiraba ek asi haujik phawba manipur sanari ngasi phawba lenga asina mapung phana lamdam asidagi mutana bohonadri India gi aron mathaukshalama gi makhara manipur yauna awang pok lamdamda thamjinduna maphamsingda leiriba misa miyamgi hingnabagi hakda singnaduna lakti Sahi sa English nga magasamapan nga Marfu gi September gi sasat nipana Manipur gi mafam punamakta akiba gi masak oiraba ek asi matamaduda palamba state government sa nahankiduna samjaraba misa miyambu sanglaba sahi ni fuga mga sida miyot minay mihat mipun gi saithing saina kyana singnarakpagluina aikhoi gi hingnaba gi haknam tatuna lakli ningsing bayai Manipur kumja English nga magasamapan nga humdraga mapandagi English nga niga taraga nitoy fawba security force na hakthingna ek asi gi makhad miyoi lising amaga sangwaga kunga nipan gi punsi lusinki masida natana miyoi kya amasu saithing nangki amadi ek asigi makhada miyoi bigi punsi longki tamthiraba black law emergency provision singdagi hena sathiba aphaspa 1950 rasina mathau sanglab state amasum central paramilitary forces amadi Indian army na singba hingsa yaitamba singi miyot minai kaya dagi ingna singna leijanamba Manipur ngasidi mikap miraw kholtuna thalamda mamu oiri Solasin hai lamdam asigi mairoi singi apun malup taruk na miyoibigi asumbigi ihau namthanapigi damak Manipur thamjilaba aphaspagi ek asi lengang na lamdam asidagi pumlaw lokthokadabani loinana thokliba irang asibu yengsinanabigi akanba warep lawbigi mahutta India lengang na semgatpa khulai paibisingna me ahum English singaniga kungo humdoidigi hauna angang ahal nupa nupi khaidana tamthiba mihat singda hatkri lamdam asibu loilamgi khubak manungna otnaiduna sananing mamongna sanabigi mawong masat ama oina satliba sayesigi March ki sasat kuntrada Ministry of Home Affairs na thokpasi olamagi matungina police station tarag humdai khaknatana Manipur gi kasinkoya singthungna English singaniga kunga manga gi April amadagi tha taruk phawba disturb area haina lauthoktuna namduna satnahali semgasaba loilam lanmisingna Aningba apama miyamgi kholau namthabi yanaba luzadaba masatki mathau pangthokpada ayet apan athingba leitanaba thamliba matamda thamningba
amasum lautokningba matamda lautokpa semdokningba mongda semdokpa asi mahairoi lup tarun akan mamongda yaningde leibak miyamgi mayokta leiba tamthiraba ek asi miyamgi ihau laktingai matamda khanabiduna apaspa 1958 ek asi manipur pumbudigi lautoknaba tawgadabani haiba wafamsu thamlakli amaromdana konsa khulda kuki singna sathakiba crime sing adugi asumba phangdriba phawba naga singna tumina yengduna leiroi naga lupsing tha asigi haukiba mangada leimakhong army cantonment manak nakna leiriba konsa khulda lairon khuldagi masing yamlaba miyoi singna landarakpa madi tha asimaki haukiba tang ahumda kazanga khulda balpabung khuldagi volunteer singna yung kaya mai thadokibagi thawongbo United Naga Council UNC ansama masum NWU hariba naga gi lupsing akan mamong yaning da phungdorakli ngasi UNC gi president NG Lorho ansam gi president TS angte sang amaring amasum NWU gi president says Priscilla Tiumaina puna kuyak piduna thadurakiba UNC gi sirul amana haribadi konsa khul gi sip amasum chairman yawna khunja kya tamthina phuduna sathrakiba thawong adu yamna tamthiba crime amani thawong adu mak naga gi lupsingna haksina lawi public curfew thamaga loinana security force ki mamangda kanglup amagi miyoi singna ka henwa thabak sing sathrakpa adu government authority gi mathakta ohang kya lagluidabagi maram laiti hari amaromda kazanga khulda yung kya mai thakiba yamna tamthiba thawoni adubo thawdok sing asida kuki zo intellectual council na aranba semdok sadok wafam sing phongdorakliba songakpani thawong sing asi hana sil langduna sathrakpani asimak crime tawriba sing asi asuma phangdriba phawba naga sing tumina yengduna lairu hedi amaromdana tungan ba mafam ahumda san kun mangkhre san khrana nongmaina palaga halakli haukiba March thadagi April taruk fawgi manungda Manipur gi tungan mafam sing haibadi Bisnupur district ki Fubala da san taruk Sunu Supai da san nipa Naransina da san taruk thadokibadagi ngasi faw halaktri aduga san khrana nongmai maruna palaga halakli hedi pauksi isna phangma pawgi matung ina di Fubala gi oina san singi sajik chafam sanjabung asi singai lokto oi aduga Sunu Supai gi na langjang manbi aduga Naransina na khoirentak irumbi Turel hariba mafam sing asin oi aduba hariba sanjabung asida thadokiba sankun asi halaktri aduga san khrana nongmai maruna palaga yamna wan halakli hedi Fubolagi oina mangkiba san sing asigi mapu singdi laisram thoiba hariba sigi sanbi angangba ama moirang them kengoigi wakthangnaba san hatamama ke suresh singagi angaubuga unmasugo langba sanbi ama samje sabam rameshwar gi san namubiama namairakpam kunjabi gi na san hatamama amas moirang them devadata gi na san amubi ama punna san taru asi April ani digi mangki badigi haujuk phaw halakta bane adubu mangki ba san sing asi gi manung masa sin bi san masa yawba adu nongoi maruna palaga halakhi hadi pausin hai aduga Sunu Supai khul dagi punna san nipan thadoki badigi halakhidra ba san sing asi gi mapu sing adudi warepam Shyamanandagi angang basan bi ama duga nongmaina panduna soklaba sanau ani di halaki khulasidagi kyam ongbi Roma Devi gi san mangebi ama warepam Sabitri gi sanbi ama mangki aduga sanbi edugi masa ama nongmai palaga halaki laikai sidagi oinam ibotombi gi angang ba masugi sajenbi sanbi angauba ma mangki duga maki masa sanauduna nongmai maru oni palaga halaki hauzik sanawasi mama kainabigi sau thau yadabigi lactozal pithakuna lairi aduga laikai sidagi warepam bembem gi angangba masugi sajenbi sanbi ama mangkhre dubu maki masa sanauduri halaki yamna nungaitribadi mama kainabigi sau thau haibi yadana lairi masidana tana laikai sidagi maibam Rebika gi angangba masugi mangebi san hatamama oinam saubi gi angangba masugi san laba ma laisam rosni gi wak thauna ba masugi sanbi ama solakri adubu maki masa sanauduri halaki hairi pausinai san thadokraga halaktaba si Naransina khulstoki khulasi gi tuan san manga si ngasi phawbu yumda halakidri mangkhraba san sing asigi sanbu sing adudi hijam kheda gi angangba masugi moraibak thambal satpa san hatamama salam ebosa gi angangba masugi san sajen bi amane dubo sajen bi san asigi masa sanaududi halaki laikai sigi laisram khomai gi sanbi kauna angangba masuwa masu halaktri oinam Kiran Kumar gi angoba masugi kauna sanbi ama solakri loinana laikai sigi ningthaujam nilamni gi sanhatama masung si phau halaktri hairi khunja sina phongdorapagi matung inadi Naransina gi oina sanjabung oiriba si reserve forest lairiba duga thangnana labuk samnaba
samnaba mafamni adubo hairiba reserve forest asidagi naknana lairiba khunja khrana mathau tabagi matungina uoma yaluba matamdadi reserve forest ki staff sing laktuna phaba punbagi thabak tawi yamna ngaklibadi reserve forest ka thangnabada lairiba Kuki militants na nomai kapaga sanhatpagi khol hona taraba sumadugi khungul libigi thabakti ngamdaba ashini hadi amaromdana mahiroi singna mayai lambi college amuhana solon sinduna college ki gate mamangna khongjang sangkhri mayai lambi college student union na college asiki waliba oza Pung nifuga nipan gi manungda hapina ba matam thakraba phawbada mari leinaba authority na responsible amata lawi raktabigi mayokta mayai lambi college ki student amadi mahiroi singna matam kaktana college solun sin kibaga loinana khongjang sangkhri ngase pung tara makhairum taraba matamda mayai lambi college ki gate mamangda mahiroi singna khongjang sangsin kibaga loinana maram sadan oza transfer tawi yanindi athuba matamda awat oza sing haptabani haba khulaw kya masulakhi khongjang aduru saruk yakhiba mayai lambi college student union gi social and cultural secretary sapam Deepak na phongdokhibada handaki college asigi award oza hapi haiduna mairoi singna taksillingai sirasida college asigi oza khara amuk transfer tokhiba si yaningdi haiduna college asigi student union amadi mairoi singna khongjang sangsilakhiba naikhi magna makhata na hakhibada ngarang athingbada wangoi police station gi team ama laktuna mairoi singna principal gi ka yauna solun sinkibadu thukairamkhi ngasisu amuhana college mahiroi singna college asigi thong sing solun sin bigi khongjang sangsin kibani mahiroi singna sangsilakhiba khongjang asi lumna lobiduna mari lainaba authority na response pirakani haiba thajabale loinana mari lainaba authority na athuba matamna waliba oza sing asi thabiraktuna college asigi mahiroi sing laitana mahitama phongan biu maduna thrapadi mahiroi singna makhata khongjang lepa laitana sangsin gani haina phongdokhi amaromdana Chusampur gi loilam court amadi Nalon village tagi khulai kya fagali security force ki kambu nangarang Chusampur district police station ni manungsana Thangjing Hills ka thangnaba loilam court village amadi Nalon village ki mafam singda search operation sa thaba matamda loisinduna thamlamba khulai kya fagat pangamle hari police ki powers na fagalaba khulai singa duri AK47 ama AK47 gi magazine ama 8thApr SBBL gun ama magazine ga konana .303 rifle ama amasum foot nipan sangba rocket ani foot manga sangba rocket ahum tactical helmet ani 12 ammunition bel ama cover plate yaudaba BP jacket manga country made hand grenade ama amasum country made motor bomb manga AK47 gi live round mari AK gi empty case taru SLR gi empty case ahum .303 gi live round ani .303 gi empty case mari wireless set ama amasum leather pons ama amasum tobacco gram saniga konana fagale hari amaromdana JC gi demand tabi dabadagi ngasi ahing nongyai pung nifugani pan gi total shutdown laothokhre andro AC gi manungsana yaripok lai manai dagi nongpok kaithel manbi phaw gi lambi asi matam gu sunaba Koilas thaduna semjin biu haina satliba tha asigi anida lamlai tu kaithel manbi road development organization kawwa GAC ma semduna thangnaba numit tang ahungi numitang digi heavy vehicle sing chatok sin tawbada athingba thamlambagi khongjang loisingkhre GAC ki demand bu mari lenaba singna tabi dabadigi makata na ngasi ehing nongyai digi lambi asida pungni fugani pangi total shutdown sa tharagani haina GAC ki mekai digi phongtorakli ngasi Yambem high school campus ta pawgi mifum ma pangthokladuna GAC ki co convener Prem Kumar Lakrakpamna Yaripok Azad Golai digi nongpok kaithel manbi phawbu khungang mapan phawduna satliba lambi asi semjin biu haina GAC na lawkiba warep singa du GAC na governor local MLA amadi DC Impal East yauna mari lenaba punamak pisin kre duma pungasi phawbo lambi semjilagani haibagi thajaba mata pirak palaitabana tangai fadana pungni fugani pangi total shutdown gi phirep islawani total shutdown osin ana ayik lining leson mai ising na singba essential service sing de konsiloi total shutdown osi miyam na mating pangbiu haidina su paus ta makhata na su phongdorakli makasa tharak poina to papawmna NH2 gi Senapati district ta ain kaina sajilamba sing eviction chatakri National Highway number 2 Imphal Dimapur lambi gi Senapati district ki Rikhumai Taphau amadi Taphau Liangarnai digi Bisal Mal Junction phawbada leiba drainage amasung kalwat ki mathakta ain kaina sajilamba dukan yauna structure sing eviction tawbigi drive ama Senapati district administration ngarang digi hogduna ngasi phawba sathari bi eviction drive adu NH2 gi nak gate gi meter 10 gi manungda ain kaina sajilamba structure sing maruoina yum
boundary fencing wall pochai thampham singni hari sadakhibe eviction drive adu puna lambi gi nakana sajulamba toilet kun ok makon ahum yangon ani yaukhi hari haribi eviction drive si sub divisional magistrate senapati official oiba order ama thokuna senapati district ki administration na karong senapati town committee naga people's organization senapati district student association senapati district police personnel NSIDCL की ऑफिशियल सिंग मसुम खुल सिंगी मिहुत सिंग कुसम नदुन ngarang digi hoduna ngasi phawba sataki hari district administration senapati na makhatana senapati district ki miyam na appeal tawraduna NIS2 amadi senapati tutorial gi mathak ain kana sajilamba structure sing sama sana mangsununa sidok na bakhan ki ba laikhrabani hainasu paus ta makhatana phongdorakli